ꯁꯤꯁꯦ ꯑꯩ ꯊꯧꯔꯛꯀꯦ ꯇꯦꯁꯂꯥꯒꯨꯝꯕ ꯒꯥꯔꯤ ꯑꯃ ꯊꯧꯗꯧꯔꯦ ꯇꯦꯁꯂꯥꯃꯛꯇꯤ ꯅꯠꯇꯦ ꯁꯤꯁꯦ ꯕꯦꯇ꯭ꯔꯤꯒꯤꯅꯦ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯅꯦꯕ ꯁꯤꯁꯦ如果你看到 policeman 你告诉我好不好ꯂꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯒꯥꯔꯤ ꯊꯧꯔꯒ ꯀꯕꯨꯏ ꯈꯨꯜ ꯌꯧꯔꯦ ꯍꯧꯖꯤꯛ ꯀꯕꯨꯏ ꯈꯨꯜ ꯌꯧꯔꯦ ꯀꯩꯁꯥꯝꯊꯣꯡꯒꯤ ꯀꯕꯨꯏ ꯈꯨꯜ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤ ꯆꯩꯅꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯑꯩ ꯆꯩꯅꯥ ꯃꯩ ꯎꯔꯦ 然后呢怎么去是的吗 ꯌꯧꯔꯦ ꯂꯝꯕꯤ ꯄꯥꯛꯄ ꯂꯩꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯥꯔꯝꯗꯥꯏꯒꯤ ꯇꯧꯔꯦ ꯐꯖꯔꯦ ꯑꯗꯨꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯅꯩꯕ ꯀꯥꯞꯄꯤꯁꯦ ꯁꯤ ꯃꯌꯥꯏꯗ ꯊꯣꯛꯎꯔꯁꯦ ꯍꯧꯖꯤꯛ ꯑꯩ ꯁꯨꯄꯔ ꯕꯥꯏꯛ ꯑꯃꯁꯨ ꯂꯩ ꯑꯩ ꯅꯥꯀꯟꯗ ꯂꯣꯛ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯗ꯭ꯌꯥꯟꯆꯤ ꯀꯧꯕ ꯂꯦꯛꯇꯅꯦ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯍꯧꯒꯠꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯇꯦꯁꯂꯥ ꯀꯥꯔ ꯑꯃ ꯂꯩꯌꯦ ꯑꯩꯒꯤ ꯑꯗꯨ ꯇꯦꯁꯂꯥ ꯀꯥꯔ ꯊꯧꯔ ꯂꯥꯛꯄꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦ ꯌꯥꯝ ꯐꯖꯩ ꯅꯥꯀꯟꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯊꯧꯔ ꯂꯥꯛꯄꯅꯦ ꯄꯅꯥꯒꯤ ꯏꯕꯥꯅꯤ ꯊꯧꯗꯔ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯐꯦꯠꯇꯪ ꯀꯣꯏꯔ ꯌꯦꯡꯉꯁꯦ ꯃꯥ ꯀꯟꯅ ꯀꯦꯃꯦꯔꯥ ꯀꯟꯅ ꯀꯥꯞꯄꯤꯁꯦ ꯑꯃ ꯅꯥꯀꯟꯗ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤ ꯕꯤꯀꯣꯁ ꯍꯧꯖꯤꯛꯇꯤ ꯍꯣꯂꯤꯗꯦꯅꯦꯕ ꯑꯩꯈꯣꯏ ꯆꯥꯏꯅꯥꯒꯤ ꯍꯣꯂꯤꯗꯦ ꯂꯩꯌꯦꯕ ꯃꯤ ꯃꯌꯥꯝꯁꯦ ꯐꯣꯇꯣ ꯂꯣꯏ ꯀꯥꯞꯅꯩꯁꯦ golden hour मतलब क्या फजरे हमसे अंदर नुसित सुसिले देखिए वेब लाखुदे अब फजवाने हौजे हल्लनी अन्य हम हनिंगद्रे हमसे नुसित याब चिल्ले माइक से तारम दोरे खंगदे नुसित याब चिल्ले कन चिल्ले तारम दोरे खंगदे अदो हमसे पेन नाइदे अब फजरे दा हमसे अकोय बिजाब तंग येंगो मोदु चलगे अकोय बिजाब तंग cool cool let's go lupa 32 pisan loi batrai thai ta halo ba hale adu di ma yaw koi ma na khai yo da to di inge chala se let's go
이러고 이러고 가 메티네 세모 메티네 Bớt chậm ăn đi gì họ đi cái đồ là đây rồi sao là gì chắc là niềm mà bỏ lên nó ngoài phát ấy gì kiểu This moment ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ Tesla car ꯁꯤꯁꯦ Tesla fake Tesla ꯅꯦ electric ꯀꯤꯅꯦ battery ꯌꯥꯎꯔꯤ only half parts ꯑꯣ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤ 99 km ꯊꯧ ꯌꯥꯒꯤꯅꯤ ꯑꯣꯁ ꯐꯖꯅ ꯊꯧꯔꯛꯑꯦ ꯀꯥꯞꯄ ꯒꯥꯔꯤ ꯑꯃ ꯇꯧꯔꯦ Speed test ꯇꯧꯒꯦ ꯍꯧꯖꯤꯛ Speed ꯁꯦ 65ꯇꯩꯗꯤ ꯍꯦꯟꯗꯦ ꯑꯗꯣ ꯃꯣꯏꯁꯦ ꯈꯤꯇꯪ error ꯆꯠꯄ ꯃꯥꯜꯂꯦ Speed ꯈꯔꯗꯤ ꯀꯜꯂꯦꯕ 65 ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯌꯦꯡꯖꯦꯕ ꯐꯖꯩ ꯌꯥꯝ